ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯆꯦꯠꯁꯤꯟꯍꯟꯗꯨꯅ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝꯗ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡ ꯌꯥꯎꯍꯜꯂꯔꯣꯏꯁꯤ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ꯫ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ 2024ꯅ ꯁꯤꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯨꯝꯍꯩꯁꯤꯡ ꯑꯃꯗꯤ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯈꯨꯗꯣꯜ ꯄꯤꯅꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯊꯥꯛꯇ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯌꯥꯏ ꯇꯥꯡꯕ ꯂꯧꯈꯤꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯨ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡ ꯌꯥꯎꯍꯜꯂꯒꯨꯝꯁꯤ꯫ ꯍꯟꯗꯛꯀꯤ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡ ꯆꯦꯕꯥꯎ ꯄꯤꯗ꯭ꯔꯦ, ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯍꯤꯗꯁꯨ ꯄꯤꯔꯔꯣꯏ꯫ ꯊꯧꯔꯝ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯦꯜ ꯆꯤꯞꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯂꯨꯆꯤꯡꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯀꯪꯂꯥ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨ ꯀꯪꯂꯥ ꯍꯦꯛ ꯊꯨꯡꯕꯒ ꯅꯥꯠꯀꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯦꯟ ꯇꯣꯡꯕ, ꯌꯦꯟꯈꯣꯡ ꯇꯝꯕ ꯑꯃꯁꯨꯡ ꯃꯦꯔꯥ ꯊꯥꯎꯃꯩ ꯊꯥꯟꯕꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯅꯥꯠꯀꯤ ꯖꯒꯣꯏ ꯏꯁꯩꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯂꯨꯆꯤꯡꯗꯨꯅ ꯆꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯇꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯂꯥꯟꯅꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯨ ꯑꯣꯏꯔꯤꯕ ꯃꯩꯗꯤꯡꯌꯨ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯑꯁꯤ ꯃꯦꯔꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯑꯃꯗꯤ ꯌꯦꯜꯍꯧ ꯈꯛꯇꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯅꯥꯠꯀꯤ ꯀꯨꯝꯍꯩꯅꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯅꯕ, ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯑꯃꯗꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯏꯁꯩ ꯀꯌꯥ ꯎꯠꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯁꯥꯒꯠꯄꯅꯤ꯫ ꯀꯨꯝꯍꯩ ꯑꯁꯤꯗ ꯖꯒꯣꯏ ꯏꯁꯩ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ ꯔꯤꯆꯨꯑꯦꯜ ꯐꯦꯁꯇꯤꯚꯦꯜꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯈꯨꯟꯗꯥꯔꯛꯂꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯈꯟꯗꯨꯅ ꯏꯪ ꯆꯤꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯊꯝꯂꯁꯤ, ꯂꯣꯏꯅꯅ ꯑꯔꯪꯕ ꯇꯨꯡꯂꯝꯆꯠ ꯑꯃ ꯁꯦꯝꯍꯧꯁꯤ, ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯃꯔꯥ ꯆꯦꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯣꯝ ꯅꯤꯃꯥꯏꯅ ꯍꯥꯏ ꯀꯨꯝꯍꯩ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯤꯕꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯀꯨꯝꯍꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯜꯆꯔ ꯑꯃꯗꯤ ꯊꯥꯖꯅꯕꯤ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯆꯥꯏꯊꯣꯛꯈꯤꯒꯅꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯑꯁꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯀꯨꯝꯍꯩ ꯑꯁꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯝꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟꯕꯨ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯈꯨꯟꯅꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯜꯆꯔ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯁꯤ ꯊꯣꯏꯅ ꯊꯧꯋꯥ ꯁꯥꯅꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯆꯥꯎꯅ ꯍꯣꯡꯂꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯀꯜꯆꯔ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ, ꯏꯪ ꯇꯞꯄ ꯑꯗꯨꯕꯨꯅꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯆꯩꯊꯦꯡ ꯅꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯛꯇꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯍꯜꯂꯛꯄ ꯉꯝꯂꯔꯣꯏ꯫ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡꯁꯤꯡ ꯂꯩ꯫ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯁꯥꯎꯕ ꯌꯦꯛꯅꯕ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯑꯃ ꯆꯪꯏ꯫ ꯏꯪ ꯇꯞꯄ ꯂꯩꯇꯅ ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ ꯑꯃꯗꯤ ꯇꯨꯡꯂꯝꯆꯠ ꯂꯩꯔꯣꯏ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯃꯅ ꯑꯃꯗ ꯇꯥꯏꯁꯤꯟꯅꯗꯨꯅ ꯊꯪꯖꯤꯟꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣꯏꯈꯤꯕꯁꯤꯡ ꯉꯥꯛꯅꯗꯨꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ CFNPDꯒꯤ ꯃꯤꯅꯤꯁꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯣꯁꯤꯟꯗ꯭ꯔꯣ, ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ R.K. ꯔꯟꯖꯟ, ꯃꯣꯏꯔꯥꯡ ACꯒꯤ MLA A. ꯁꯥꯟꯇꯤ, ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯈꯥꯁꯤꯝ ꯕꯥꯁꯨꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁꯣꯚꯦꯅꯤꯌꯔ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯁꯦꯃꯤꯅꯤꯌꯔ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯪꯒꯥꯜ ꯁꯨꯔꯨꯡ ꯚꯤꯂꯦꯖꯇꯒꯤ ꯅꯤꯡꯊꯧ K. ꯒꯣꯡꯅꯤꯡꯆꯨꯝ ꯊꯪꯒꯥꯜꯗ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯊꯣꯡꯂꯩꯍꯟꯕ S.A.S. ꯋꯨꯡꯅꯥꯎꯌꯣ ꯖꯤꯃꯤꯛ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯑꯦꯋꯥꯔꯗ 2024 ꯈꯨꯠꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫
Makha tarakpa pauda NDA gi CM singi mifam Chandigarh hokre. Center da paliba BJP na lusingba NDA lengak asigi Chief Minister amadi Deputy Chief Minister singi oiba mifam ngasi Prime Minister Narendra Modi amadi senior leader kaya marumna saruk yaduna Chandigarh hokre. Mifam aduda saruk yakiba Chief Minister amadi Deputy Chief Minister Singna lebak asigi chawkhat thorangi matangda wafam kaya marum kupna khanaki haukiba kumja lising ama chamapun humbudra mangada matam adugi lengakna chalaikiba emergency adubo attempt to murder democracy ni haina mingthonduna thodok adugi chahi yangkai suba anniversary ge mari leinaba Amrit Mahotsav haina mingthonduna pangthokliba Chief Ministers amadi Deputy Chief Minister singi mifam aduda Prime Minister Narendra Modi da natana Home Minister Amit Shah, Defense Minister Rajnath, BJP ki President JP Nadda na chingba luchingba kya marum saruk yaki mifam aduda Andhra Pradesh ki Chief Minister N Chandrababu Naidu, Deputy Chief Minister Pawan Kalyan, Maharashtra ki Chief Minister A Kanat Shinde, Deputy Chief Minister Devendra Fadnavis amadi Ajit Pawar, Manipur ki Chief Minister N Biren, Guwahati ki Chief Minister Bhupendra Patel, Uttar Pradesh ki CM Yogi Adityanath, Goa ki CM Pramod Chawan na chingba kaya na saruk yaki khanai nenabagi mifam adu handakta pangthokiba Haryana ki Chief Minister Nayar Singna Saini gi wasak lobagi thoromda hokibani mifam aduda BJP ki Chief Minister Trahumdoi amadi Deputy Chief Minister Tara Trukna saruk yaki masida sunatana Maharashtra, Andhra Pradesh, Bihar, Sikkim, Nagaland amadi Meghalaya na chingba BJP ga punna chatminariba state singi Chief Minister kayasu saruk yaki asigumba mifam asina India lengak asina lakpadagi ahanba oina pangthokpani masi mathangi thada pangthokadoriba Maharashtra amadi Jharkhand gi mikhal asigi mangoinana yamna maru oiba mifam ama oiri mifam asida kari wafam sing khanaki amadi kari firep lauki haibana chingba akupa warol singdi hojik phawbugi oina media da thadorokpa leitri adum oinamak lebak asigi chawkhat thorangi wafam singna maru oina pandam thamlaga mifam asi chathaki loinana Amrit Mahotsav thoram pangthoknabagi matangdasu kumna khanaki haina tongan ba source singdagi phongdorakli. Makha tarakpa atopa pauda NIA na yengsilurabagi tungda Koutrukta Nongmei kapsilakre. Imphal West District ki manung channa leiba Koutrukta haukiba September amada Kuki militant singna drone dagi bom thada duna attack chatharaktuna misi mina thowan kibada natana yungkai mai kaya thakibagi thodok adubu ngarang nungthil NIA gi team amana yengsiluraba tungda numidangda Kuki militant singna Nongmei kapsinduna Landarakhre thodok thokpamdagi phangba pawgi matung ina ngarang numidang pung 13 15 rom chatpa matamda Koutrukki chinglekai maning chingthaklomdagi Kuki khulai paiba kharana mobile torchlight thalaga kumtharakpa urakpadagi Koutruk khul tamna changsilaktanaba khulngakpa singna nongthakta Nongmei round ahum mari kaptuna warning piki warning shot hek kapadagi Kuki singna su Nongmei round khara khulngakpa singi bunker tamna kapsilaklaga chenkibani hari khulngakpa singi maikaidagi su Nongmei kapsilakliba narak mongsong tamna Nongmei round khara khut handuna kapsinki thodok asigi matung tarakpada Kuki militant singna amukta punna Koutruk chinglekai amadi Sports University tamna Nongmei round kaya kapsinba haurakhi maduda Sports University gi leiba security force singnasu khut handuna Nongmei round khara kapki Nongmei kapnaba adu ahing nongyai matung pawwa nakal animakta Nongmei kapnaramlaba tungda lepki adubu matam ikan kanadana minute 15 rom leiraga Koutruk chingthaklomdagi Koutruk tamna bom ahum thangnana kapsilaktuna amuk makhatana nakal animakta Nongmei kapnaki adungmakpu Kuki terrorist singna bom yauna Nongmei kapsilakpagi thodok aduda achok apan amadi misi minadi yaukide haina pawasina makhatari makha tarakpa pawda Basanti mama machagi misigi matangda thijiliba team thajaningai oidre SIT da sinabiu Haurebidagi Basanti amadi Lanchenbigi mama machagi misigi matangda thijiliba team asi thajaningai oide misi asi marik chumna thijinaba special investigation team SIT amada sinabiu haina Youth Forum for Protection of Human Rights Manipur na thadorokpa chirol amana phongdorokli forum asigi secretary T Sadish Kantana khuyekpi duna thadorokpa chirol aduna hai Singnaningai oiba mongda laikidrabi adhikari mayum Basanti amadi mahaki machanupi Lanchenbi anigi misi asigi thijin humjinbagi thabakta laithokpa manba mong kaya uriba asi nungaitaba fawi misi asigi prime suspect oiriba miyoi asi hanagi officer in charge ni hojikna jeribamda posting taribani mahak asiga hojiki misi asiga matangda
Thijinbagi thabak lead tawriba SDPO asiga yamna naknaba mamanabani masimak misi asida Thijinbagi thabakta thinthabani haina lawi cherol aduna makata na hai misi asigi postmortem report phawba laktringaidagi hauraga imung manung amadi investigation team gi maikaidagi suicide ni haiduna laki masimak nasu chingnaningai oiribani masigi chu matakta numit kunmarini fajilaklaba misi asida hauzik phawbagi oina mioi ama phawba phagatpa natraga wahang pahong chathaba leitri amadi misi asigi oiba langla langjin amatasu puthokpa ngamdana leiri masi puthoknaba honabagi mahuta lekai mioi singi pawdamda thawoidaba amadi investigation report ta haptaba lekhidaba asigi mayumgi mamangdagi I taiba fi ama taduna lei haiba wafam JAC na police ta hairaba phawbada thausadana hauzik phawba taduna leiri masida sunatana misi asiga mari leinaramba yaba evidence kaya ama ngasi phawbol recover tawdana leiri punamak asina investigation team asina case asi laithokle haiba asi mayek sengna takle hairi SDPO asina luchingliba investigation team asigi thausadaba mong asida case asida chenariba miyoi puthokpa amadi cherak pigani haibagi thajaba miyamda leitre maram aduna basanti amadi lanchenbi anigi misi asigi matangda SP gi rank tagi tadaba officer amada lead tawba special investigation team ama semlaga Thijinbagi thabak chathanaba honabiu haina sumakha tarakli maka tarakpa pawda GST revenue karakpagi chang Manipur da chahi amada chada kunthra nepal gi growth lahenba ngamkhre Manipur da hojik thokliba irang asina matam khara state asigi tax devolution tawbada khudong chadaba kaya mayokna rurabasu kumja lisingani kulumdogi August thadagi chatliba lisingani kunmari gi August tha loiba phawbada Manipur gi oina goods and services tax ta chada kunthra nepal gi growth laiba ngamkhre GST gi official oiba report ki matung inna Manipur da kumja lisingani kulumdogi August thada GST asi lupa crore Nipuni lairambadagi kumja lisingani kunmari gi August tha loiba phawbada crore yankai tarukta haigalakpa ngamki masigi growth asi chada kunthra nepal oiri amaromda hariba matam asida state GST gi oina yengba tarabasu pre settlement SGST asi Manipur gi oina kumja lisingani kulumdogi August da lupa crore chama nipunipal oirambadagi kumja lisingani kunmari gi August tha da lupa crore chama marifumathoi da haigalaktuna chada kulumdogi growth laiki loinana post settlement SGST na Manipur gi SGST asi kumja lisingani kulumdogi August tha da lupa crore chamri marfu taruk oirambadagi kumja lisingani kunmari gi August tha da lupa crore chamanga kunthra tareta haigalakpa ngamki loinana masigi growth asi chada taramathoi oiribani hariba matam asida Manipur ga yumlo nariba Nagaland Mizoram na chingba state singi GST gi chang asi hana leiramba changdagi hantarakpagi figure utlibani amaromda Manipur da haukiba chahi ama makhairom asida kangluk ki irangna maram oiraga lamdam asida tax khomgatpada chauna akanba unaraba matung state asigi senme loan gi phibam phagalakpa haure haina chief minister N Birena phongdokre social media extra thagalakpa post amada chief minister na hai state asigi oina chatliba chahi asigi me thadagi hauraga September tha phawbada state ki GST khongotpagi chang asi mamangi chahiga changdamnabada chada 19 da hengalakpa ngamle mahangna thagatkibo tongan post singda palliba wafam singdi hauzik chahi ama makai asida state asida singnaba kaya mayok narabasu state lengangna senmit loan gi phibam phagatnaba akanba mongda honaduna laki lengangna honaba asigi mahai oina chetmil londa ahongba asi purakpa ngamkibani masimangna kumja lisingani kulumdogi me thadagi September tha phawbada oikiba phibam aduga changdamnabada GST yauna state out resource asi chada 19 gi growth laiba ngamkibani chief minister na hai state asida paikhatliba matam thengthakraba project sing asi hena kumang choksinaba akanba thorang sing honari national highway amadi railway project singa mari leinaba lamgi chayetnaba kaya losinaba honari railway ga mari leinaba lamgi wafam sing asigi waroisin purakpa ngamle loinana national highway project ki pending leiriba chada yankhai gi lam asi haukiba chahi ama asida phanghankhre hairi mahangna makatana hai haukiba chahida state asida achoba project khara paikhatpa ngamki lupa crore 750 changadaba lamfenpal water body rejuvenation project hauji thabak paikhatli masida
Greater Imphal area da ichau thokpa thingbada chauna mateng oiragani amadi ahal oirabasingda pothanaba achauba mafam ama piragani amasung thaknaba isingi source ama oiba yaragani mahangna hai lupa crore lising ama chatruk humpu changna pakhekadaba Imphal Ring Road project amadi lupa crore lising chahum changna pakhekadaba Rigid Peaceman Road project asi hauji aroiba tangkaki chem chabagi thakta leire adubada thaba hauba yabagi phibamda leire mahana makatana hai haukiba chahida lengakna college pagalhansi mission gi damak lupa crore humpu changna lengaki college sing pagatnaba thabak paikhatpa haukhre masimak state asida hana paikhatkraba school pagalhansi mission gi makha chatharakpa oina paikhatpani haiki Mantri Pukida Sagatliba Anoba Manipur Police Headquarter asi loisinbagi thakta leire athuba matamda sanganaba honare matamga chunaraba amasung world class facility kayaga loinana sengbatliba anoba police headquarter asina law enforcement agency singda anoba inot ama haptuna masigi administration da chauna ohongba purakpa ngamlagani amasung state asigi mafam khudingmaka pau phawdok phawjin tawnabada hena khudong chahallagani haiki